District Tareta Tamliba Curfew amadi Containment Zone Lauthoknabagi Thabak Thauramsing Laingakna Paikhatgadawre COVID-19 laichat asidagi ngakthoknaba laingakna Manipurgi District Taret haibadi Imphal West, Imphal East, Bishnupur, Thoubal, Kakching, Churachandpur amadi Ukhrul da thamliba Curfew amadi Containment Zone ase laichat asina ka hena soghanba amasung soghandaba haibadu kupna yangsillaga Curfew amasung Containment Zone gi athingba lauthoknabagi thabak thauram laingakna paikhatlagani haina Special Secretary Home gi Thaupuriba H Gyan Prakash na ngasi thorakpa cherol amana haire cherol asigi makha taribadi laingak asina thamliba curfew amadi containment zone ase lauthorokpa matamda Manipur gi miyam gi punsida laina asina makha tana sokhondana bagi lokhatpa yaba thabak thoram sing lokhatkane loinana miyam gi punsi amadi hakchang phana thamna bagi damakta laingak asina karigumba hiram amatada taraina lawroi karigumba thamliba thingba si lokthoklabade maruoina ahanbada school college organization Factory sing, dukan sing, kaithel sing, private office sing gidamakta de hangdokhanna na bahonagane adubu hairiba mafam sing asida thabak tawriba miyoi khudingmak COVID-19 gi vaccine ase sungsoi soidana kapthoklaba miyoi sing khakta oigadabani haire jerol asina makha tariba de NREGA gi job card paiba miyoi sing laingak amadi private company da thabak tawriba miyoi sing su vaccine ase kapthokadabane karigumba beneficiary chamaga yankhai dagi hena leiba organization singna makhoi gi oiba vaccine kapthokningba leiraga de State laingaki matenga loinana pangthokpa yagane loinana sigumba thabak ase pangthokningba organization singna mari leinaba deputy commissioner DC natraga National Health Mission NHM ge State Mission Director ge phone number 9436206298 ki khuthangda pau phoroknabasu cherol asida palle loinana masagi chahi 19 suraba miyoi singna laingaki midyang makhada tongan ba maphamda hangliba vaccination center singda satuna COVID vaccine ase sungsoi soidana kapthoknabasu laingaki maikaidagi appeal tawrakle Chief Minister na sem thabada mai paklabi Ukhrul Ningol Agustina Simre da lupa lakh amagi reward pikhrei momagi makhada popi tharamba chingi lamdam singda sem pambi paksana thabagi thabak paikhatkadawre Manipur gi Ukhrul district headquarter dage awang thangbada kilometer hompuga mangarom lapna leiba poi village da leibe Agustina Simre na Ukhrul district ke poi TM Kasom Sokbao amasung hungpung village na singbada sem pambi thaduna semge pothok marangkai na puthokpa ngamnabagi damakta Chief Minister N Biren na pungning thogaladuna lupa lakh amagi mana khusin nakhre lupa lakh amagi mana khusin nakibagi thoram ase ngarang Chief Minister gi secretary ta pangthokibane Chief Minister gi maikaidagi sem pambi thaduna mai pakna pothok puthoklibe Agustina Simreda Chief Minister na chamba lengyan fi khudol tawduna ikai khumnaba utkhe loinana mahakna semgi pothok puthokliba ase Manipur gi tongan bachinggi lamda mahaki lamjing makhada sem pambi sing thaduna semgi pothok puthokna bagi thabak paikhatpada laingakna choba thodang loduna honagane thabak asi mai pakna ba honabada Manipur Organic Mission Agency momana loba yaba thodang adu lauhanduna mai pakna pothok puthokna ba honagani haikhe Chief Minister na khudakta momagi project director oina Thaupuriba Horticulture and Soil Conservation gi deputy director K Devadatta Sarmada Chief Minister na Agustina Simregi mamang magtada phone tawduna momagi makhada Manipur gi chinggi lamsingda Agustina Simrega tanaduna sempambi sing thaduna pothok puthokna ba wafam sukhangan khi pausi asina makhata na momagi project ke Devadatta Sarmaga telephone da wari sanaba matamda phongdokhibade Chief Minister na mangonda hairakliba thabak ase mai pakna pangthokna ba honagani haikhe mahakna makha takhibadi Ukhrul district sem thabada mai paktuna semgi pothok puthokpa ngamlabi Agustina Simre hairiba nupi ase 2019 da North Eastern Council NEC na sinduna North East ke Hill State singge oiba akhana balawmi singge workshop ama Himachal Pradesh ta pangthokpada saruk yarukhe masigi matungda Council of Scientific and Industrial Research CSIR na workshop yauruba singda sem pambi sing khusinaduna thana ba khangankhe Maduda mahakna sem pambi kaya thakhe madudagi mai pakna semgi pothok sing puthokpa ngambani haina phongdokhe Devadatta na makha tana phongdokibade training aduda yaurubadagi mai paklebi Agustina Simre na mahakna tamluriba mahai adu makha tana tai Manipur gi chingi lamda lairiba lawmi singda su tambiduna chathok leiba sem pambi sing thahanana bagi training makha tana mahakna tanaduna pihangane aduga tai lawmi kaya dasu sem pambi thaduna pothok puthokna ba honabada momagi makhada lakhotpa yaba thabak thoram sing CM gi pautak matungina lakhotkani haikhe mahakna Chief Minister na sem thabada mai paklabi Agustina Simrebu selgi reward pidiba se thagatningai ne singi popi thaba mafam singda sem pambi marang kaina thaduna pothok puthokuna lawmi singi sel thumgi phagadan ba ngamgane
Sem haiba uhoi asi laitin gi thabak thoramsing amadi afaba makhalgi uhoi ni haina miyamna yamna pamna sanaba loinana Manipurda pangthokpa dharmagi oiba thabak thoramsing kayadasu sizinariba uhoi ama oibana mai pakna thaba matamda market marang kaina phangduna lawmi singi sel thumgi phibam phagadhanba ngamgane aduga Agustina Simrega tanaduna singi district singna momagi makhada sathok leba sem pambi sing thanaba honagani haikhi Eco Ben ama lokhada tasinbadagi driver samnada hinghore Ngasi ayuk pung 12 rom taba matamda Moredagi Imphal tamna thorakpa Eco Ben registration number WV06C8814 asi Moredagi Imphal tamna kilometer 5 rom lapna leiba KLP 43 Assam Rifles ki checkpost dagi khara chatlaga National Highway 102 dagi meter chama luba lokhada tasinkhibadagi Eco Ben adu lawba yadana akai atoi thokle laibak phabadi driver adu koki sarukta khara soklaga hinghore Soklaba driver asigi maming Saring chahi nifuga mari apokpa Puni kawe Senapati dagi ni haire Laibag thiba thokdok asi Eco Ben asina meter chama luba lokhada ontharaga singsyapta yaissillaga lokhada tasinke Laibag favadagi Eco Ben adugi matungda lakwa DI tata amage miyoisingna khudakta lokhada kumtharaga driver kadaida leibage haina thibada gari manungda chaplaga leirambadagi yamna wana puthorokhe adubu driver aduge koki sarukta sokpa natana haksangi atai mafamdadi soktabadagi hinghauke khudakta manaknakpa hospital da pukhatuna laika nakhi haire Chief Minister na nauna saba Yunaco School sangakhre Chief Minister N Biren ngasi ayok pung 10 rom taba matamda Yunaco gi makhada Chanura Bazar Nambolda nauna saba Yunaco Senior Secondary School virtual gi kuthangda CM Secretary ta sangabagi thoram pangthokre sangabagi thoram aduda Education Minister S Rajan Singh Advisor to CM Health ki Thaupuriba Dr. Ranjan Sapam N Iravanta Chairman Yunaco School su saruk yakhe ngasi sangakhiba Yunaco Senior Secondary School ase Arts Stream khaktaki school ne matang bachunaraba mapung phaba Senior Secondary School ama oibage infrastructure suna lairaba school ama Yunaco na lamdam asigi mahiroi singidamakta khanduna semgalakpa ase Chief Minister na thagatpa phongdokhe makhata nasu nauna semgalakliba Senior Secondary School asida Science stream hapsinduna lamdam asigi mahiroising mapung phana larik tamba phangana ba hona haningbagi apamba su phongdokhe state COVID-19 gi update ta haukiba pung kun mari ki manung da miyoi samnga ga maudraga nithoi COVID-19 positive confirm oire miyoi chamri ga maudraga mari na discharge tawkhre amasung miyoi mapan na leikhidre laichat asigi apun ba confirm case masing lising hompu mapan ga chama ga maudraga nipan sukhre active case na lising taruka taraga nithoi ne Laichat asidagi faduna discharge tawkraba punba masingna lising hompuni thoiga chamaga kunthraga mari sukre Laichat asidagi laikhidaba punba masingna lising amaga chamaga yangkhaine Laichat asigi recovery rate chada marifu mapan dasmik taret ahum ne